Union Minister of State, Ministry of External Affairs, Dr RK Ranjan na Manipur gi meeyamda Indo Myanmar ngamkhei gi wathok athubada loishingani haina thajaba pikhrabasu loishinba ngamdana leibasi laibak thibani haina United Committee Manipur UCM na hairi Indo Myanmar border gi chayetnaba leiriba adugi matangda ngasi UCM amadi Meetei Council Moreh MCM gi team amana chattuna yengsinkhre United Committee Manipur UCM gi President Joychandra Konthoujam amadi General Secretary Deva Ngangom anina luchingba UCM gi thaupuba-sing amadi Meetei Council Moreh MCM gi thaumi singa loinana Kwatha Khuunou rom thangba site ta Chayetnariba border pillar 80/81 gi marakta khariba border fencing yengsinki Yengsin Kongchat aduda UCM gi President Joychandra Konthoujam amadi General Secretary Deva Ngangom anina paumi singda hai hauzik paliba lengakna Manipuri ngamkhei gi chayetnaba leiriba mafam singda border fencing gi thabak thauram lepne kani haina Manipur meeyamda fongdokhibagi matung ina ngasi UCM amadi MCM na mafam asida changsinduna yengsinlubada fencing gi thabak leptuna leiramba thengnabada Manipur lenga puthagatli haina fongdokhi Hauzik dispute leiriba mafam sing asigi matangda Manipur lengakna central government da taksinduna athubada waroising puraktuna border fencing gi thabak pakhatpiu amadi dispute area na karambano aduga dispute area nattabana karambano haibudusu Manipur meeyamda mayek singna khanghangadabani aduna taduna lengakna amada taisinduna leithoklabadi asuk kuireba ngamkhei gi wathok asi UCM na tumina yenduna leithokloi Union Minister of State, Ministry of External Affairs, Dr RK Ranjan na ngamkhei gi matangda athubada waroising purakani haina Manipur meeyamda thajaba thamkiba wafam na thaiduna thamliba asi Manipur meeyam gi laibak thibani wathok oriba ngamkhei gi chayetnaba si meeyam gi hing khangna minister na thabakta onthokadabani haina UCM amasung MCM gi luchingba singna dabi tawkhi Manipur ngamkhei gi damak UCM na matam chupada meeyam ga loinana makhal makha kaya gi khongjang kaya sangsinnaba sem saduna khongfam chekna lepli haina fongdokhi order natragana madugi wakhalon natragana madugi chap chaba aikoi lebak miyam da khangin ragadi makhan taba koi fencing khaba sidi Manipur prajana yabam thokte haibisi koi khangi aduna koi gi border gi area da tariba khunja singna aikoi na Manipur gi ngam nungsi bagum aikoi digi hena akoi Manipur gi praja miyam natragana United Committee na hena Manipur gi lamangi gedran nungsi badagi hena khunja sing aduna hena nungsi bam thoi madugi one taina bada United Committee amasung lebak miyamna Manipuri ngamkhei kai gadrana pakhatchriba akoi nunang pui marsidista aikhoida madu yagadabani madu tawgadabani tawruidabani haiba wafum se makhada na thambiraktana amkana ai media gi thongda thamjari haiba wafum se Manipur gi yamna maru oiba national health council panduna leiri lambi yadabana maram oiraga chatpa yadana leiriba tata driver singda all jirba road transport drivers union na chana thangnaba potlam sing asi yenthokhi pochai yenthokpa siga mari leinana all jirba road transport drivers union ki general secretary elmani don singh na hai ngasi union na matam kuina lambi da panduna leiriba driver singi awabada mating oinaba chana thangnaba polam sing pibani Manipur government amadi NSIPCL na BSC chatpa yanaba semliba asi union na yamna nuaizai hauzik driver singna lambida yamna wana leiba asi ubiraga athubada matamda lambi asi semba loisingi haiki Saruk yakiba all Jiribam road transport drivers union gi vice president S Pratap Meetei na hai NH number 37 Imphal Jiri lambi paringi pikhrabasu area sida June gi tang tara nipandagi landslide thokna
highway asida chenliba gari sing asi fawba chatpa yadana lerakpani ngasiga tharaga numit 12 surba fawbada NSIDCL na yamna thawasa bidaba asi Manipur gi praja ama oina adugi matik nuaizade lambi asi athuba matamda sembiyu amadi pothole sing asi su menbiraga driver ichin inaw sing na chatpada wariba sing asi kohanbiyu haina apil tawki National Highway Contracted Impal Jiri Lambi Pikraba Kaipunda Hariba area Asida landslide Jungi Tang Train Bandagi landslide Taduno Leibasi National Highway Asida Chiliba Gari Sing Ngasi Bauda Zapangam Duno Leiri Adu Nasiga Targa Mitrama Tony Suro Pavada NSIDCL na Masida Zamna Haibadi Kiarase Manipur ki Parjama oina akoina lamda masigi anga mathok singi mafamda wakachari masida athuba matamda lambi ase sembiu leiriba pothol mayam se menbiraga driver ichini law singna lambi da chappada nungai hanbi wana all jiribam ro time for driver union ki market ki ningsing jari